ꯏꯖꯠ ꯃꯥꯡꯍꯟꯕ ꯍꯥꯠꯄꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯖꯠ ꯃꯥꯡꯍꯟꯕ ꯑꯃꯁꯨꯡ ꯍꯥꯠꯄꯒꯤꯗꯃꯛ ꯁꯣꯔꯈꯥꯗꯒꯤ ꯒꯤꯔꯤꯗꯤꯍ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯣꯛꯁꯣ ꯀꯣꯔꯠ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯄꯣꯛꯁꯣ ꯀꯣꯔꯠꯀꯤ ꯖꯖ ꯔꯥꯝꯕꯥꯕꯨ ꯒꯨꯞꯇꯥꯅ ꯉꯔꯥꯡ ꯔꯥꯝꯆꯟꯗ꯭ꯔ ꯊꯥꯀꯨꯔ ꯀꯧꯕ ꯆꯍꯤ 28 ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯄꯣꯛꯁꯣ ꯑꯦꯛꯠ ꯑꯃꯁꯨꯡ IPCꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯀꯣꯔꯠꯅ ꯔꯥꯝꯆꯟꯗ꯭ꯔꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯙꯨ ꯊꯥꯀꯨꯔꯕꯨꯁꯨ ꯄꯨꯟꯁꯤꯒꯤ ꯐꯥꯗꯣꯛ ꯄꯤꯈꯤ꯫ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯤꯔꯤꯗꯤꯍ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯔꯁꯟ ꯈꯨꯟꯗꯒꯤ ꯔꯥꯝꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯥꯔꯆ 23ꯇ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯥꯠꯇꯣꯛꯂꯒ ꯂꯧꯕꯨꯛ ꯑꯃꯗ ꯂꯪꯊꯣꯛꯂꯝꯈꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯊꯣꯛꯑꯒꯁꯨ ꯑꯁꯨꯃꯥꯏꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯖꯔꯤ꯫